पाउसदी मुम उइबमर उइब पाउ खरा अपडेट तौजरे US President Joe Biden na Finland amadi Sweden gi lusingbा singa wari sanaragani US gi President Joe Biden na Sweden gi Prime Minister Magdalena Andersson amadi Finland gi President Sauli Niinisto White House ta taramno oktono wari sanaragani hana phangdokre Russia na Ukraine da landa sin khraba matung tarakpada NATO da jauna da palebak ani asina taksilakhiba charakda US ki President Joe Biden na taramno opgi thawang adu pangthokadori bani Baragasida White House ki maike dagi haribana NATO da jauna da bagi damakta laibak ani asina application tawrakiba do bagoina White House da unraga khana nainaragane amadi Europe ki security asi hena pakthok chakthok anna bagi matang da su khana nainagane Finland amadi Sweden laibak ani asi matam sangnagi waina Misang sungsin adava laibak oiduna lakibane adobo handak Russia na Ukraine da landa sin khraba matung da NATO da jauna da khongthang pai khalakpani aire Finland amadi Sweden na NATO da jauna da honarakpada Turkey na thingba pi khani ki hankre Putin na di janing bagi signal pi khre Turkey ki President Recep Tayyip Erdogan na Finland amadi Sweden na NATO da yaurukpada athingba pi khani ki hankre an official report ambagi matungina phangtokle President Recep Tayyip Erdogan na haikibada Nordic nation ani asna Turkey bo convince tawna da delegation tharabada athingba pi balairoi Turkey laibakasi NATO gi maruba member amane Nordic nation ani asina Kurdish militant sing changjapam piriba aduda bhawna sauningba pogle NATO gi member punamaki support jakdana di Sweden amadi Finland na military alliance asida yawba yaroi ningthaukaban numit Sweden gi maike digi phangdokibada Russia na Ukraine da landa sin khraba matung tarakpa asida di Europe da hingbasi khudong thingai oiba phibam ama mayong halle Russian President Vladimir Putin na haikibada Finland amadi Sweden na member kuntra laiba NATO gi alliance asida jauna da honarakpa matamda Russia da directly akiba piba leite tawikumasung military infrastructure sing bakthok chawthorakpa gi thawna Russia gi maike dagi pakhum pirakna da bagi masak oiragani ningthaukaban mid news conference amada Erdogan na haikibada Finland amadi Sweden na NATO da jauna da honarakpa gi mayuk talai Sweden hari balibakasi terrorist organization singi marup kokfam mafam am oire hari balibak ani asina terrorist organization gi matang da mayek sema firep amatalaite maramadana ikuina libakasi bang thajagadori bano haina Turkey gi president haire Turkey na Nordic ki libak ani asibo Kurdistan Worker Party PKK gi member sing chakjabbi haina maral sire Ariba group ani asi terrorist organization amu oina uri bane Turkey na English sing ani taraga darukda ku tawna da honai ana baral siriba Fedul ha Golen ge follower sing haire Finland da amadi Sweden na NATO da jawwa hariba asida member state punabaki aba tangai fadaba lai Erdogan na haikibada Swedish amadi Finland ge delegation sing Turkey da tharak laga NATO da jawna da honariba sigi matang da convince tawna da honabada karisu akai balaite Magi government ki maiki de su laibak asda sanction thamliba laibak sing atu da ki NATO da jauna da application tawrakba athingba pigani haibaki thajabo form se phangtoke panbaja badi English sing ani taraga mapan gi matam da Turkey na Syria da sangsilaga landa sin baga mari lainana Finland amadi Sweden na Turkey gi matakta khulai yon bagi athingba thamlakhi bane ningthau government mit Finland foreign minister Pekka Haavisto na Helsinki gi parliament da warol piratuna haikivada Turkey na logriva firib asida angakpa foge adumaina makhaki government asne Erdogan ga bargaining tawbagi interest leite haike Hoki ba chaiwol da Finland na NATO da jawragani ana formally oina law thokrabani baragade sida Russia gi president Vladimir Putin haikivada Finland amadi Sweden na NATO da yawbada Russia gi oina madu issue na de maramaduna lebak ani asina NATO da yawkiba matam da Russia da akiba pide Atau nama pakum pinan bagi tangai fadaba paikat padila kani. Finland amadi Sweden na NATO da yaurku matam da Russia gi oina problem oide. Masina Russia da kudaki oina akiba pi basulaite. Atau military infrastructure sing territory asida paktok chawthorokpa asina baram warga pakum pinan da bagi khongthang sing lakut bagi tangai fadaba lai kani haire. Atau pau ambatana Putin masama colonel natragana brigadier ki level da Ukraine ki lan asida sianare. Russia ki President Vladimir Putin masama Ukraine gi lan asida atuki matik thawai yauna chenari natragana sarukyari madudi mana colonel natragana brigadier ki level da operational amasung tactical warip sing lauri haina nong longi military sourcing haire sourcing adu palladuna agency hai
Tengkang kaya Ukraine ki nongpok thamgada leiba strategic turel ambala na bahona kiba Russian forcing da auki ba sayul da chawna mai thibat angkraba Donbass da forcing adugi movement sing direction lepada Putin na mateng pangle sourcing adu na makatan hai Ukraine na auki ba sayul da phangdo kiba wafung ki ona taina bada Putin na Russian Armed Forces ki Commander General Valery Gerasimov ka jamna naksin na tathok ta sin tawna du na thabak tawminari Ukraine ki nongpok thang pasaruk da hojik cha thariba lan ki batang da faladuna sourcing adu ki manungda amana phangdor ki bada Putin namasung Gerasimov na tactical warip kya lobuda hakting na mateng pangle madu mahusana colonel natagna brigadier amagi level da lobuda warip sing oifam thopani aina ikon lawe Moscow ki forcing na hojik pawda Donbass region da makhoi ki pantam amata phangba ngamdana laire makhoi na tha amarum chupna offensive cha tharaki bada hojik pawda mafam adu da leiriba masing yam drava Ukrainian forces singbo karak hana honarabasu question bangamdana laire tactical warip sing lobada Putin masamak saruk jari habo wafam masi intelligence da jumpam warabasu wafam masi pasawat pa yaba makata ba aku pasing dilaite han agency report da na makatare hauki pasai ulda Bilohorika da leva Seversky Donetsk turel da lana na buhona pada mai pakira fa kaloina Russian vehicle hompodra hena abangata thoke maso Badalil amagi kulai singsu mangta ki habasi lan pamadugi aerial photograph sing dagi khang bangam le hari Russia ki mayukta sanction thamjan bagi matang da EU na janaba purak bangam dre yamna wathuk oiba mawung da Russia ki thau leiba thing bagi wafam su yauna taruk suba sanction ki matang da European Union EU ki foreign minister sing ki marakta janaba purak bangam khitre hari Brussels da EU ki foreign affairs council ki bifam pang thoklaba matung da vlog asegi hai Representatives for Foreign Affairs Joseph Borrell na Russia ki mayukta taruk suba sanction thamjin bagi matang da janaba purak pangamdre haina press conference amada phangdoki adum enamak Ukraine da landa robasi Russia ki damak awa bagi masak wenna ba EU na Russia ki mayukta sanction di thamjin gani ana Borrell na haike issue ase hauji EU ki member states singi sarkar ki committee of permanent representatives da refer tawragani ana Borrell na haike Ukraine da land ki khulai pinana bagi dama EU ki peace facility dagi ahenba euro million chamanga US dollar million chamanga kunga mathoi khaidok lagani masi tharaga EU na Ukraine da mating pangle basi euro billion ani yawragani ana Borrell na aike panbaya badi Russia ki mayukta taruk super sanction package adu European Commission na haukiba ta marida hodoki bani adubo Russia ki thau yamna dargar tariba hangkiri na thau leiba thingbagi wofumsu yawba sanction adu reject tauke Yanaba Furakna Bohona Badamatam Camp Sangani Habadu Habangamde sanction thamjinba haibasida mangjagada balite mangjagada balai sanction bayuk dari wa atuda achoba mangjaba musung sanction thamjiliba singi mafum tu sumangjaba lai adabo council da mifung khudimak ta mayek sengba amadi lai madude Russia dagi pusilakwa thau gas amasung koilagi mapan jamna tangliba asi tokan batai haibasini hana Borrell na makata ke makatarakwa atop pahukda Sri Lanka da petrol ki stock nongmadagi hena leitre government chalaiba airline sing privatize tawragane Hoki sahi humbudrarong ki matam asida Sri Lanka da khwaidagi sathiba economic crisis mayuk naringai charagasida laibakasta petrol ki stock nongmadagi hena leitre hana lebakasigi anopo prime minister Ranil Wickreme singena phangdokre television pikiba warul amada Ranil Wickreme singena haikibada hojik laibakasna dargar oiba nongmagi tangai fadana changba Pojai sing import tawna bagi paisa pina bagi tambakta hauzik foreign currency dollar $4 billion ki tangai fadaba laire mana hai ki bada central bank na government ki khusumal pithok na base namlagane Wickreme sinkian hai ki bada state na mafu orga salairiba Sri Lankan Airlines su privatize tawraba jana laire island nation asigi economy asi pandemic lakuna maram oiraga chawna kudong chada bamayuk nare energy ki mamal su tangkale aduga populace ki tax na kakthare aina official report amana phangdokle foreign currency ki awar palaiba amadi poche ki mamal hengalakwa asina maram oraka leba kasida hidak langthak thaw amadi ate etopot nongba tangai fadana changliba poche sing ki mamal tangkale kalamboda laiba Rabindu Pereira kova amana aikibada mahakamadi mahaki ibong manung ki miyu singna nongan ringhi mang oinana thaw thi ba haure aikona tongan mafam sing de chatuna thaw thi ki adubo petrol pump ayambadi thonglon tuna lairamba thengnai ngase pung manga makhai ta matamda aikona tanja amalawra town hall da leiba petrol station amada queue lepa yauki arba petrol pump asidi government ki gari khakta da thawhan bane
kiu lep khiba adu tapna kilometer anirom sangki adu ba ikon lebak phobadagi ayugi pung mapan tabada thau phangke hari capital Colombo da leiba mahaki maruk mapang singdi hiana sangtana ngai ki thau si karma matamda amkana phangkadagi khanbada thau ingdana ba nabhak na jumda thabak suri hari Sri Lanka ki capital Colombo da jamna popular oiriba transport asi auto rickshaw ne hariba gari sing asisu petrol station sing da thau hana da bagi damakta ngai duna leina hawe Hausimaki wenadi aikogi petrol gi stock asi no makhakta gi ngasi lagle matangi tha ani gi matamasi aikoni hingbada amuki hena kudung chada bamay naragani haina oikreme senkyana piki bo warol amada fangdokle India ga credit line sing sinaraga petrol ama diesel hondokla ganabit mathang damit kharnigi matam asida fuel supply tawraba yana leire hauki basak ulsi nabita oikreme sengebu laibakasi gi anuba prime minister oina khankibani haire US amadi Mexico ga faunaba drug tunnel ama lairamba thengnare US amadi Mexico gi marakta asoba drug tunnel ama lairamba thengnare an official source amagi matungina fangdokle tunnel adu fit lising amaka sadret nifoga mari sange amadi mafam adu the rail track electricity amadi ventilation system sing lairamba thengnake US ke authority singi maike de kisu tawdok adu gi matangda section de yengsin ba hokre hauju lepa kasida atai atopa drug tunnel sing lairibra abadu kupne yengsin le US authorities in the fact crab of processing aduki manungda cocaine methamphetamine amadi heroin na singba says tawre mioi tarukti drug trafficking ki charge da lairi California ki khatang ba district ta lairi ba US attorney office ki maike de haribana tunnel adu fit umfoga mathoi loi aduga madugi pakpana fit mari oya hare prosecutor ki maike de haribana tunnel adu thengna denge mamangda officer sing aduna Tijuana amadi warehouse ta lairi makhoi da drug sing adu thiba humba ki thabaksu yamna kanna chathare Police ke officer sing aduna warehouse ta changlaga tunnel adugi exit point adu landhoke attorney office ki maike de farava phagalklaba processing adudi cocaine metal vitamin amadi heroin 1.5 ki sangne hauji thodok adu da chenari ba music asi masagi sahi kunthraga mathoi dagi yankhai manga phawani amadi bakhoi sing asi prison ki life sentence mayok na ba yana lai aduga dollar million ama fine oina thelagane Narco tunnel asi loisilakpa sarukdadi light thande and US attorney Randy Gross mahana fangtokle man haige beda aikoina ain kaina thabak lalol itik drug lalol itik tawbuda sinariba amyosing asina aikoi gelebak asi bamangan bagaloinana zati kanglop asi muthatkina ba honare haire Pakistan da nongmai kapna kiba thodokta Taliban gi commander ani sire Pakistan ki awang nongjuk thangbada leiriba militant singki stronghold amada security force ka sathagiba thongnabagi tawrukta Taliban ki commander ni sire an military ki maike de ki fangdorakle Pakistani military ki maike de ki pikiba statement da hairibana Afghanistan ga ngokai lonaba Khyber Pakhtunkhwa province da leiba North Waziristan district da sathagiba khuthokna ki bagi tawrukta Taliban ki commander sing ado harkibani Pakistani Taliban asi Taliban Pakistan natragna TV har ka sukhangnai bakoi sing asi jumthang naba Afghanistan da ki tokhaina leiba groba mane Auki pasai ki August hada Afghanistan bu kutum chansin kiba Taliban gasu lubasina khongpu ena satminari bane Afghanistan da Taliban kutum chansin kraba matung tarakpada Pakistani Taliban cho mapangkan khalak tun Pakistan ki larmi sing da attack tawbaki thawong sing hangalagli haire Russia Ukraine ki land numberam oraga India na gehu export tawbada athingba thamlamba du komthokre Russia amasung Ukraine ani ki marakda akan balan choknariba asingamari laina dalebak asida gehu gi or palerpa yai hana mirai bakta export tawbada athingba thamkiba du Malim Grepa Kia ki pressure dagi kom thokre Center ki meke dagi gehu gi consignment sing adu examination tawna da custom da khosina ki bagal loina me tara ka hum doi fog da makoi ki system da register to sing consignment sing adu export to da aba pikre Center government ki meke dagi Egypt government da hajarak ki matungina Gujarat ki Kandala Fort hadana loading tawdun lairiba gehu metric ton lising humpu ga mathoi chama gi consignment adu makoi da sinnaba yagre India si malem da gehu khwadi jamla puthokpada ani subale bagne Russia amasung Ukraine ani gi marakda akan balan choknariba asina maram oiraga global market da khangudana ahongba amar lakhiba sina India ga jumthang ri balebak sing amasung gehu gi awaba mayuk nari balebak sing da khudak tagi export tawada ayaba do pikibane ngasi sandan government gi meke dagi thokiba order amagi matung ina letter of credit ki khudang da private tracing da ayaba fikraba casing adude athing ba sida yawro loina na masigi mathak da gehu gi awat palai badagi awaba mayuk nar balebak sing aduda makoi gi government sing aduna hanada hajira kraba sing aduda su athing ba asi chanararo India da gehu export tawbada komthok lakhiba si global market da Russia Ukraine gi lan asina maram orega
mamal ka hena wangkhalakpaga loinana balemgi leba kyadagi pressure lakpadagini panbajabadi hogiba metara ko humdoida india ki maiketagi lebak asida ki hogi awat palerakpa yai haina milibakta export tawbada athingba thamkibane Assam da isaw na lambi amasung rail link amada fauna dre miyoi lak ani hena isaw asin awapa mayok nare Assam da isaw na maram orga lambi amasung rail link amada fauna dre district kolongi miyoi lak ani hena isaw hi awapa mayok nare isaw asin maram orga haplong revenue circle da miyoi mari Kasar district da miyoi ani amasung lakimpur da miyoi amalai khidre isaw amasung landslide na maram orga miyoi lakam lising marfudara tare chani ni fokani pan chawna chatheng mayok nare Disaster Office and Management ki maiketagi phongdokibada Kasar amasung Hosai district na khwaidagi hena saitheng phangba mafam oire Wider office ki matungin lakadur panamit humnirom asi Assam da akan banong sugani haire Hogi bapung kunmari asi ki manungda tongan ba district singi bafam taraga taruk nauna ising thumjan kre Lambi thong amasung jungkya isaw asina amanga ta thokle State Bulletin aman hai kibada Dima Hasau district da landslide na maram uraga lambi amata phawna dre Hablong Jova lambi amasung railway line sing hokipa me taramanga dagi landslide na maram oraga lambi kudimak thingjin kre National Disaster Response Force State Disaster Response Force Fire amasung Emergency Service na ichawi sa tiyang nariba area sing relief amasung rescue operation ki thabak sing jamna kan chathari Air Force amasung atay agency sing ki mateng kan luitan hokipa ning thauka ban nabita landslide amasung ising thumjin kibada ki sathok sasin jadana panduna lera kiba train adi dagi passenger listing amaga sanipan rescue daukre Tongan ba district tarieta relief camp yang kai ga mga hangduk to na miyoi lising kutra kan itoy sa panjang kai ga mapan changjapam peri Atopa district sing dasu relief distribution kaya hangduk to na awabatar ba sing bating pi bagi thabak sing chathari Assam ki State Disaster Management Authority ki meketi ki phongdok kibada isaw amasuk landslide na maram orga Kasar district da miyoi taruk thiba khangdre isaw asina hausuk phawda district kunmari ki khul sanipan taraga matoi sing thumjin kibaga loinana Jomli sing taruk chamanga nifu amang ata thokre meuli sing kuntra khum doi chom tongan ba relief camp humpudra ni thoida sangjapam lagduna laire isa wasna khwaiti ki saitheng phangliba district sing ke madungda Kasar Dima Hasau Hojai amasung Sarai dio yaure Dima Hasau district ki makha da leba hill section singi wana railway ki phibam asi yamna kudong thiningai ore jingi region asida nonglep tan chubadagi Lamding Badpur single line railway rule asi chawna saitheng phangle Lamding Badpur section asi Tripura Mizoram amasung Manipur ga faunaba amata ngaraba lambi oibagi mathakta Assam ki khatang basaruk sendrebak asi ki atopa mafam singa faunaraba amata oiraba amata ngaraba lambi amasuni adubo haukiban min mari ni rom nong na maram oraga train faunaba amata jakidaba asina pochegi mamal angakpa fangna wangkhale haire Azovstan da Ukraine lanmi sani humpuga manga surrender tawkhre Ukraine ki thangpam sidi Mariupol da leiba Russia ki force in langkoi chandona thamlaba Pak Chauruba Azovstal stand plan aduda asokpa kyamarum jawna Ukraine larmi chani humpuga manga surrender torakre ana Russia ki defense ministry na leba popon mita phongdokre Haugi bapung kunmari ihanbada yapna chathina soklaba yangai ga mathoi jawna militant chani humpuga manga makoi ki khulai thadokre amasung surrender tokre aina paudam amada ministry aduna haiki amasung layang bagi mathok taraba sing ado Novaya Zombox da leibo hostel amada layang na bathakre aina ministry aduna makata ke Ukraine ke lan asiki matang da santi ki wari sanabada saruk yariba Russia ki lawmaker amada Ukraine ki Azov president dagi mahna nationalist fighter sing ni har bambio sing adu ki damak sibagi jarak pinadaba Russia na soidanaba khanagani anangarang haike Ukraine ki Azovstal still works ki defender sing aduna surrender tawkiba adu ki matung Russia ki parliament ki lower house ta sathaba debate amada lawmaker Leonid Slutsky na Russia na sibagi jarak pi bagi matang da moratorium ama lairaba phawbadasu Azov fighter sing adu ki damakta di capital punishment pinadaba ki matang da soidanaba section na khanagadabani haike Magoina koi ki bandi sing ki mathakta sathakiba crime sing adu ki khalaga humanity ki mayokta tamthiba crime sing adu ki damak tasing badi makhoi asi hingnadaba ki hak amada leitre aina mangna haike margasida Ukrainian official sina handak sathiba nonglei nongsita khatangba samudra torwanda handak de ising na torwanda pusila kiba Russia ki samudra ki mine ani fangle ani Ukraine officials na pangdokre khatangba Ukraine da ground force ki formation amu ariba operational command south ki Facebook post amada Odessa region ki samudra aduda beach sing adu ki manakta Russia ki mine sing fangle haike mine sing adu tasengna akiba ma thokaloidaba oirabasu Ukraine ki samudra torwan ki ising sing sinabadasu iroibada atuma khudong tingai oigani ana operation commanda atuna miyamda khanan ke Ukraine ki navy ki mari lenaba unit singna phiba madu laksinduna thamle
Pangliba main adu specially singda aso engam thoktuna thogaidul mangalagani haike adobainabak misal attack singi akiba amasung landing ki thodokti adobak leiraba yai haina Ukraine ki official sing aduna makhatana miyam da pau phige Ukraine ki samudra torman ki ising lamsing da Russia na samudra manung ki man sing mafung kada sai thoktuna thamkiba adugi matung madu ngak thongna bagi thabak sing defense sourcing na lakot kre haina Ukraine official sing aduna makhatana phangthoke Ukraine ki operational command that south ki atop post amadana Odessa region da yeknabagi Navy ki man ani lauthokre masung Navy bomb team ki specialist singna aso engam thoktana thugaiduna magta kan kre haike Ukraine ki armed forces ki general staff atuna marakasida phongdolakibada February 13 da Russia na Ukraine da landarakiba adugi matung hausu phawada punna Russian troop lisingkon ga daret chatet rom sikre haire nakalamaromda na Russia na ningthaukabat namitta phongdolakibada makoi ki force na Ukraine ki fighter jet hum kap thakre haike Pauge agency Reuters ki matung ina Sea of Azov amsung Black Sea ki amasung Russia ga thangnaba Ukraine ki nongpok paring da Greece leba ka chawbu manarap oiba Ukraine ki mafam amba Russia na sokatba force in housing so paiduna lairi atum aidambak haukiba chayol anida awang nongpok da Ukraine ki kharkip sing dagi akoiba dagi Russian forcing de tanthokre makatarakwa atop Manipur ki pau amakak tangka bhab tanadaba dagi Thayung village ki forest ki lam onba chatpada thenglakre Khonja sing ka bhab tanada badagi ngarang forest department na Imphal East ki additional aswina luchingba police khotfu amana parwadi singsang ki sarukama oina andro kolge nagal da lairiba Thayung village da lairiba Thayung village da lairiba forest ki lam survey tawduna onba chalwada Khonja sing na thenglakre tongda nakal anina wari sanaraba matung makata na Imphal East ki DCM sung khonja sing ka janaba ki makada onana ba yanake Fresna fangbu bawgi matung ina forest department Thayung village da lairiba forest ki lam asigi sabjaba masakhang tokna da survey tawna da balam onba chalubada khonja sing na thinglakpadagi makoi pungak pi senbi duna makhatana lamgi survey tawna da mari leina police da ajrake madugi matung ina garang Imphal East ki additional aspect lising makhada district asige lamlai police osigi khutpu ama yauna ahenba police force kya ga loinana kom maite yamasung tangkhul na chingba jati kya na khundariba Thayung village ki forest ki sarukta lam onanaba honake maduda maru ina kom jati ki nupi nupa ke tholak tona kolge village ki chief khangandana abasung pau pirakpa tawdana karige khulda lam onba la kai bano maram khangdana abasung village chief ki ayaba jawdana mi ki labuk lamangda changduna lam hekto onba yaroi khodong thiba mayuk nagani aida irang hauke tongda police na khunja sing adu thamjinduna lam onba gi maram khangan baga loinana DC ga khunja sing ki lusing basinga pau phaunar ga lam onba tarabasu maram chana punno onminana ba aina yanaki aire Arubida content sing asigi maru iba pau khara siba pau tamjariba Manipur local news YouTube channel asidagi yengbiriba punamba pathagajari channel sen atumda kadarabadi subscribe to bitu besana subscribe to biro loinana like and share to busu kabi ga nupnamak po amakana thagajari